ꯌꯥꯏꯔꯕ ꯌꯦꯟꯗꯦꯝꯒꯤ ꯃꯀꯥꯒꯨꯝ ꯌꯦꯃꯧꯅꯒꯅꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯒꯤ ꯑꯅꯧꯕ ꯁꯩꯍꯧꯗ ꯅꯣꯡꯂꯩꯒꯤ ꯑꯍꯤꯡ ꯑꯃ ꯋꯥꯛꯁꯤꯡꯒꯤ ꯎꯂꯦꯟꯗ ꯆꯣꯡꯂꯛꯄ ꯅꯨꯡꯁꯤ ꯃꯌꯣꯜꯗꯣ ꯈꯜꯂꯨꯔꯦ ꯁꯣꯏꯗꯅ ꯆꯣꯡꯒꯅꯤ ꯃꯊꯪꯒꯤ ꯕꯁꯟꯇ ꯃꯃꯩꯗ ꯑꯁꯤꯛꯄꯗꯣ ꯃꯐꯝ ꯈꯪꯗꯦ ꯃꯔꯝ ꯏꯂꯩ ꯂꯩꯇꯅ ꯆꯤꯛꯂꯕꯁꯨ ꯋꯥꯈꯜꯗꯨꯗꯤ ꯁꯍꯔꯒꯤ ꯅꯤꯟꯈꯣꯡꯕ ꯈꯣꯟꯖꯦꯜꯒꯨꯝꯅ ꯋꯥꯏ ꯑꯣꯟꯊꯣꯛꯅ ꯆꯤꯜꯂꯤ ꯑꯃꯝꯕ ꯋꯥꯈꯜ ꯑꯗꯨꯒ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯅꯟꯗꯔꯥꯖ ꯃꯥꯒꯤ ꯑꯔꯥꯝ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯑꯔꯨꯕ ꯋꯥꯈꯜ ꯑꯃꯗ ꯄꯨꯊꯗꯨꯅ ꯐꯥꯎꯒꯠꯂꯛꯄ ꯉꯝꯗꯕꯅꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯤꯛꯇꯛ ꯆꯤꯡꯇꯛ ꯀꯣꯏꯗꯥꯅꯕ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤ BR ꯁꯥꯍꯦꯕꯀꯤ ꯚꯥꯏꯁꯔꯣꯏ ꯁꯥꯍꯦꯕꯀꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯤ ꯃꯃꯤꯡ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯅꯆꯤꯡꯕ ꯃꯐꯝ ꯆꯥꯅ ꯃꯌꯦꯛ ꯊꯣꯛꯅ ꯊꯥꯔꯤ ꯑꯗꯨꯒ ꯃꯔꯣꯜꯗ ꯍꯥꯏꯔꯝꯃꯤ ꯗꯤꯌꯔꯦꯁ ꯃꯦꯠ ꯅꯟꯗꯔꯥꯖ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯏꯆꯥ ꯍꯦꯂꯦꯟꯕꯨ ꯏꯪꯂꯟꯗ ꯑꯩꯅ ꯄꯨꯕ ꯄꯥꯝꯃꯤ ꯅꯈꯣꯏꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯩ ꯃꯇꯝ ꯆꯥꯅ ꯐꯪꯉꯤ ꯍꯦꯂꯦꯟꯒ ꯅꯤꯡꯊꯦꯝꯒ ꯃꯦꯔꯤꯠ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯨꯅ ꯍꯦꯟꯅ ꯄ꯭ꯂꯥꯟꯗ ꯗꯤꯐꯤꯀꯜ ꯑꯣꯏꯒꯅꯤ ꯈꯪꯗꯕ꯭ꯔꯥ ꯁꯅꯥ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯔꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯕ ꯏꯆꯥꯅꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯅꯤ ꯑꯣꯄꯔꯦꯁꯟ ꯂꯣꯛꯇꯥꯛ ꯊꯨꯅ ꯄꯥꯡꯊꯣꯛꯂꯒ ꯍꯦꯂꯦꯟꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯗꯨ ꯂꯣꯏꯁꯤꯜꯍꯜꯂꯣ ꯀꯜꯀꯇꯥꯗꯒꯤ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯩꯒꯤ ꯏꯆꯥ ꯍꯦꯂꯦꯟ ꯃꯥ ꯀꯝꯗꯧꯔꯤ ꯑꯩ ꯑꯍꯜ ꯑꯣꯏꯔꯦ ꯏꯆꯥꯕꯨ ꯎꯕ ꯄꯥꯝꯃꯤ ꯂꯦꯗꯤ ꯁꯅꯥ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯃꯨꯠꯊꯠꯅꯕ ꯃꯅꯤꯄꯨꯔꯒꯤ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯂꯣꯏꯁꯤꯜꯂꯒ ꯑꯩꯒꯤ ꯏꯆꯥ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ ꯅꯟꯗꯔꯥꯖ ꯁꯣꯔ ꯃꯄꯤ ꯍꯣꯟꯊꯩ ꯆꯤꯊꯤ ꯑꯁꯤ ꯄꯥꯕꯗ ꯃꯦꯟꯖꯣꯔꯅ ꯋꯥꯟꯊꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯁꯥꯍꯦꯕꯀꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯆꯥ ꯁꯛꯄꯤ ꯁꯅꯥ ꯏꯕꯦꯝꯃ ꯅꯟꯗꯔꯥꯖ ꯀꯜꯀꯇꯥꯗ ꯊꯨꯡꯕ ꯅꯨꯃꯤꯠꯇꯣ ꯚꯥꯏꯁꯔꯣꯏ ꯁꯥꯍꯦꯕꯀꯤꯗ ꯂꯩ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤꯗꯃꯛ ꯃꯇꯝ ꯀꯨꯏꯅ ꯂꯩꯒꯗꯕ ꯀꯜꯀꯇꯥ ꯈꯣꯡꯆꯠꯅꯤ BR ꯁꯥꯍꯦꯕꯀꯤ ꯆꯥꯎꯔꯕ ꯌꯨꯝꯒꯤ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯁꯥꯍꯦꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯤꯇꯤꯁ ꯀ꯭ꯔꯥꯎꯟꯒꯤ ꯃꯈꯥꯗ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯒꯤ ꯄꯥꯋꯔ ꯊꯝꯂꯦ ꯁꯕ ꯀꯣꯟꯇꯤꯅꯦꯟꯠꯀꯤ ꯂꯝ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯚꯤꯟꯁꯁꯤꯡꯗꯨꯅ ꯀꯣꯂꯣꯅꯤ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯗꯨꯗꯅ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯟꯁꯂꯤ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯈꯪꯅꯗꯨꯅ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯟꯁꯁꯤꯡꯅ ꯔꯨꯜ ꯇꯧꯍꯜꯂꯤ ꯚꯥꯔꯠꯀꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡ ꯈꯟꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯚꯥꯏꯁꯔꯣꯏꯒꯤ ꯃꯈꯥꯗ ꯄꯥꯎꯇꯥꯛ ꯄꯤꯒꯅꯤ ꯃꯗꯨꯒꯤ ꯚꯥꯏꯁꯔꯣꯏꯗꯨ ꯑꯩꯅ ꯑꯣꯏꯒꯗꯧꯔꯤ ꯌꯥꯝꯐꯕ ꯋꯥꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀꯤꯗꯃꯛ ꯂꯥꯛꯄꯅꯤ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯗꯒꯤ ꯃꯇꯦꯡ ꯀꯌꯥꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯍꯤꯡꯕ ꯉꯝꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅꯅꯤ BR ꯁꯥꯍꯦꯕ ꯃꯀꯣꯛꯇꯨ ꯇꯞꯅ ꯍꯥꯏ ꯃꯗꯨ ꯈꯜꯂꯨꯅꯨ ꯅꯪꯒꯨꯝꯕ ꯃꯔꯨꯞ ꯑꯃ ꯂꯩꯕ ꯑꯩꯒꯤꯁꯨ ꯑꯐꯕꯅꯤ ꯅꯪꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯍꯥꯎꯁ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯅꯕ ꯑꯩꯅ ꯁꯦꯝꯒꯅꯤ ꯅꯪꯒꯤ ꯃꯅꯤꯄꯨꯔꯁꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯗ ꯂꯩꯕ ꯀꯤꯡꯗꯝ ꯑꯃ ꯑꯣꯏꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ ꯅꯟꯗꯔꯥꯖ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗ ꯅꯟꯗꯔꯥꯖꯀꯤ ꯅꯥꯛꯇ ꯐꯝꯂꯝꯕ ꯑꯉꯥꯡ ꯑꯗꯣ ꯊꯣꯡꯖꯤꯜꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯆꯤꯆꯤ ꯑꯃ ꯂꯩꯔꯦ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯅꯟꯗꯔꯥꯖꯁꯨ ꯌꯦꯡꯊꯣꯔꯛꯄꯅꯤ ꯊꯣꯡꯖꯤꯜꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯝꯃꯤ ꯃꯁꯝ ꯉꯥꯡꯕ ꯃꯃꯤꯠ ꯂꯥꯎꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯆꯍꯤ ꯈꯔ ꯂꯤꯡꯅ ꯎꯏ ꯆꯍꯤꯒꯤ ꯈꯦꯠꯅꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯉꯤ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ BRꯅ ꯇꯞꯅ ꯀꯧꯁꯤꯜꯂꯤ ꯍꯦꯂꯦꯟ ꯀꯩꯗꯧꯔꯦ ꯂꯦꯞꯂꯒ ꯂꯩꯔꯗꯤ ꯆꯪꯉꯛꯎ ꯑꯩꯒꯤ ꯅꯥꯛꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯅꯟꯗꯔꯥꯖ ꯎꯏ ꯄꯨꯝꯅꯃꯛꯅ ꯎꯒꯅꯤ ꯑꯗꯨꯕꯨ BR ꯁꯥꯍꯦꯕ ꯎꯁꯤꯟꯅꯗꯦ ꯅꯍꯥꯟ ꯃꯈꯩ ꯃꯄꯥ ꯂꯥꯛꯄꯗ ꯍꯔꯥꯎ ꯁꯦꯟꯁꯤꯜꯂꯛꯄ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯐꯤꯡ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅꯤꯡꯗꯦ BRꯗꯨ ꯅꯟꯗꯔꯥꯖꯇ ꯌꯦꯡꯂꯝꯂꯒ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯃꯇꯝ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯉꯨ ꯄꯄꯥꯒꯤ ꯒꯦꯁ ꯂꯥꯛꯄꯁꯤ ꯎꯗꯕ꯭ꯔꯥ ꯃꯗꯨ ꯐꯥꯎꯕ ꯑꯉꯥꯡ ꯑꯗꯨ ꯌꯥꯗꯦ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯛꯏ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯕꯒꯤ ꯑꯩ ꯊꯤꯅ ꯐꯨꯏ ꯑꯩ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅꯤꯡꯗꯦ ꯋꯥꯍꯩꯗꯨꯗ BRꯁꯨ ꯃꯆꯥꯒꯤ ꯍꯛꯆꯥꯡꯗ ꯌꯦꯡꯂꯛꯏ ꯎꯔꯦ ꯈꯨꯗꯥꯡꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯅꯥꯔꯣꯝꯗ ꯇꯥꯔꯤꯕ ꯆꯩꯅ ꯀꯟꯕꯒꯤ ꯗꯥꯛꯐꯝꯁꯤꯡ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯇꯧ ꯃꯥꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯃꯆꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄ ꯉꯝꯗꯦ ꯉꯁꯤꯃꯛꯁꯨ ꯍꯥꯏꯔꯛꯏ ꯊꯣꯛꯎ ꯍꯦꯂꯦꯟ ꯑꯩ ꯃꯤ ꯋꯥꯔꯤ ꯁꯥꯔꯤ ꯑꯩ ꯉꯝꯃꯣꯏ ꯄꯥ ꯑꯩꯕꯨ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯍꯟꯒꯅꯨ ꯃꯣꯏꯅ ꯐꯨꯕꯗꯨ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯗꯨꯅ BR ꯃꯆꯥꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯗꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ
ꯑꯉꯥꯡ ꯃꯆꯥ ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯛ ꯑꯅꯝ ꯀꯟꯕ ꯂꯩꯅꯤꯡꯗ꯭ꯔꯒ ꯁꯤꯖꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯂꯩꯌꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯁꯨꯛꯂꯧ ꯂꯧꯁꯤꯟꯕꯗ ꯁꯥꯎꯖꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯄꯥꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯈꯤ ꯃꯃꯥꯒꯤ ꯆꯩꯐꯨꯅ ꯁꯣꯛꯍꯟꯕꯁꯤ ꯗꯥꯛꯐꯝ ꯈꯛꯇ ꯅꯠꯇꯦ ꯅꯟꯗꯔꯥꯖꯅ ꯎꯕꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯇꯣꯉꯥꯜꯂꯤ ꯑꯀꯤꯕ ꯀꯌꯥ ꯈꯥꯡꯖꯤꯟꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯖꯤꯟꯕ ꯊꯋꯥꯏ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯒ ꯀꯔꯤ ꯑꯣꯏꯈꯤꯒꯅꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯟꯗꯔꯥꯖ ꯃꯁꯥꯃꯛꯁꯨ ꯑꯐꯕꯗꯤ ꯅꯠꯇꯕꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯣꯏꯅ ꯋꯥꯔꯨꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯪꯗꯕ ꯌꯥꯗꯗꯨꯅ ꯍꯪꯂꯛꯏ ꯁꯥꯍꯦꯕꯀꯤ ꯏꯆꯥꯔꯥ ꯀꯌꯥ ꯁꯨꯕꯅꯣ ꯕꯤ.ꯑꯥꯔ. ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯩ ꯃꯥꯅꯤ ꯏꯆꯥꯅꯤ ꯑꯩꯒꯤꯗꯤ ꯃꯥ ꯈꯛꯇꯅꯤ ꯃꯥ ꯄꯣꯛꯂꯝꯕ ꯃꯃꯥꯗꯤ ꯃꯐꯝ ꯈꯪꯗꯦ ꯈꯪꯕꯁꯨ ꯑꯩꯅ ꯄꯥꯝꯗꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯂꯣꯏꯅꯩ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯏ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯕꯨ ꯊꯝꯕ ꯌꯥꯔꯣꯏ ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯌꯦꯡ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯒꯅꯤ ꯃꯥꯅ ꯈꯔ ꯆꯥꯎꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁ ꯑꯝꯄꯥꯌꯔ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯒꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯇꯨꯡꯗ ꯃꯥꯕꯨ ꯏꯪꯂꯦꯟꯗ ꯄꯨꯔꯒ ꯕ꯭ꯔꯤꯇꯤꯁ ꯀ꯭ꯔꯥꯎꯟꯒꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯤꯟꯁ ꯅꯠꯇ꯭ꯔꯒ ꯗ꯭ꯌꯨꯛ ꯑꯃꯗ ꯂꯨꯍꯣꯡꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗꯕ ꯋꯥꯈꯜꯅꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯕꯨ ꯇꯥꯛꯄꯤꯕ ꯆꯪꯏ ꯂꯥꯟ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯃꯥꯕꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯁꯦꯡꯕ ꯏ ꯑꯃ ꯑꯣꯏꯍꯟꯕ ꯆꯪꯏ ꯅꯟꯗꯔꯥꯖꯁꯨ ꯃꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯂꯣꯜꯂꯤꯕ ꯃꯔꯣꯜꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯇꯔꯪ ꯑꯃꯅꯤ ꯃꯥꯁꯨ ꯃꯀꯣꯛ ꯑꯗꯨ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩ ꯃꯔꯝꯗꯤ ꯑꯉꯥꯡꯗꯨ ꯃꯁꯝ ꯍꯧꯗꯦ ꯍꯧꯈꯤꯕ ꯑꯗꯨꯗ ꯂꯨꯞꯂꯤꯉꯩ ꯍꯧꯖꯤꯛꯇ ꯇꯥꯔꯛꯏ ꯃꯥꯅ ꯐꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯨꯠ ꯁꯨꯠ ꯀꯞꯂꯛꯄꯗꯣ ꯃꯇꯧ ꯑꯗꯨꯅ ꯅꯟꯗꯔꯥꯖꯀꯤ ꯋꯥꯈꯜ ꯊꯨꯒꯥꯏꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯀꯅꯥꯕꯨꯁꯨ ꯍꯟꯅꯤꯡ ꯌꯦꯡꯂꯝꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯀꯥꯗ ꯆꯪꯈꯤ ꯊꯦꯡꯖꯤꯜꯂꯛꯄꯗꯣ ꯅꯨꯡꯁꯤꯕꯅꯤ ꯑꯆꯤꯛꯄꯗꯣ ꯐꯖꯕꯅꯤ ꯃꯊꯧ ꯆꯤꯟꯕ ꯃꯄꯨꯔꯣꯏꯕꯒ ꯍꯤꯡꯁꯥꯕꯤ ꯑꯣꯟꯕ ꯂꯣꯏꯅꯕꯤꯒ ꯄꯨꯡꯕꯥ ꯐꯥꯔꯕ ꯆꯦꯛꯂꯥꯒꯨꯝ ꯌꯥꯝꯅ ꯆꯥꯅꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯦꯟꯖꯣꯔꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯂꯒ ꯏꯕꯦꯝꯃ ꯁꯅꯥ ꯃꯩ ꯉꯟꯅ ꯊꯥꯟꯒꯠꯇꯨꯅ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ ꯉꯁꯥꯏ ꯑꯌꯨꯛ ꯍꯟꯃꯤꯟꯅꯔꯛꯄꯗꯒꯤ ꯃꯩꯔꯥꯕ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇ ꯆꯠꯈꯤꯕꯅꯤ ꯃꯍꯥꯛꯅ ꯈꯪꯉꯤ ꯅꯨꯄꯥ ꯑꯗꯣ ꯃꯟꯗꯤꯡꯕꯝꯗ ꯂꯩꯅꯤꯡꯗꯦ ꯇꯉꯥꯏ ꯐꯗꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯩꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯑꯍꯤꯡꯒꯤ ꯈꯣꯡꯆꯠ ꯋꯥꯅ ꯊꯣꯛꯏ ꯑꯗꯨꯃꯛꯄꯨ ꯍꯨꯔꯥꯟꯗꯨꯅ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇꯁꯨ ꯉꯝꯅꯕ ꯆꯠꯈꯤ ꯑꯏꯪꯕꯅ ꯆꯣꯠꯍꯜꯂꯕ ꯅꯥꯄꯤ ꯃꯊꯛꯇ ꯈꯣꯡꯗ ꯀꯔꯤꯁꯨ ꯇꯣꯡꯗꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ ꯑꯊꯦꯡꯕꯗ ꯄꯥꯏꯕ ꯑꯃꯨꯕ ꯀꯨꯔꯥꯛ ꯑꯃ ꯃꯥꯒꯤ ꯅꯥꯛ ꯌꯦꯠꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯃꯗꯨꯅ ꯃꯥꯕꯨ ꯌꯦꯠꯂꯦ ꯈꯟꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃ ꯍꯩꯅꯗꯅ ꯀꯨꯔꯥꯛꯇꯨ ꯌꯦꯡꯉꯤ ꯌꯦꯡꯅ ꯌꯦꯡꯅ ꯄꯥꯏꯁꯤꯟꯗꯨꯅ ꯇꯣꯡꯈ꯭ꯔꯦ ꯆꯟꯗ꯭ꯔꯃꯨꯈꯤ ꯆꯕꯨꯜ ꯑꯃꯗ ꯃꯇꯧꯗꯨꯗ ꯁꯅꯥ ꯏꯕꯦꯝꯃ ꯈꯨꯅꯤꯡ ꯀꯥꯡꯂꯞ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯤꯡꯊꯣꯛꯂꯒ ꯀꯨꯔꯥꯛ ꯑꯗꯣ ꯇꯥꯞ ꯂꯥꯝꯃꯤ ꯃꯗꯨꯒ ꯆꯞ ꯆꯥꯅꯅ ꯇꯨꯡꯗꯒꯤ ꯈꯪꯀꯧ ꯀꯧꯔꯛꯏ ꯍꯦꯂꯦꯟ ꯄꯥꯏꯔꯝꯕ ꯀꯨꯔꯥꯛ ꯅꯥꯟꯊꯣꯛꯈꯤ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯇꯍꯥ ꯇꯍꯥ ꯌꯦꯡꯂꯛꯏ ꯋꯤꯂꯤꯌꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥ ꯏꯕꯦꯝꯃ ꯅꯥꯛ ꯌꯦꯠ ꯐꯠ ꯐꯠ ꯌꯦꯡꯗꯨꯅ ꯋꯤꯂꯤꯌꯝꯗ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯏ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗꯅꯤ ꯀꯔꯤꯒꯤ ꯑꯗꯨ ꯈꯪꯂꯤꯅꯣ ꯅꯁꯥꯒꯤ ꯃꯤꯡ ꯀꯧꯔꯒ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯊꯦꯡꯉꯤ ꯀꯨꯏꯅ ꯂꯩꯒꯅꯨ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒ ꯆꯠꯂꯣ ꯋꯤꯂꯤꯌꯝ ꯅꯣꯛꯂꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ ꯅꯪꯒꯤ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯠ ꯈꯪꯕ ꯑꯩꯕꯨ ꯅꯪꯅ ꯁꯥꯎꯍꯟꯒꯅꯨ ꯃꯇꯝ ꯑꯃꯗꯗꯤ ꯅꯪꯕꯨ ꯃꯅꯤꯄꯨꯔꯤꯅ ꯈꯪꯕꯒꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯃꯅꯤꯄꯨꯔꯤ ꯅꯠꯇꯦ ꯕ꯭ꯔꯤꯇꯤꯁꯅꯤ ꯅꯪꯅ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯩꯒꯤꯁꯨ ꯑꯔꯣꯟꯕ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯏꯅ ꯅꯪꯅ ꯚꯥꯏꯁꯔꯣꯏꯒꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯪꯒꯤ ꯑꯔꯣꯟꯕ ꯈꯪꯉꯤ ꯑꯗꯨꯛ ꯃꯆꯤꯡ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗꯤ ꯋꯤꯂꯤꯌꯝꯒꯤ ꯑꯊꯥꯕ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯋꯤꯂꯤꯌꯝꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯊꯣꯔꯛꯂꯦ ꯏꯕꯦꯝꯃ ꯁꯅꯥꯁꯨ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯁꯥꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯎꯆꯦꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯕ ꯉꯝꯕ ꯅꯨꯄꯤꯅꯤ ꯈꯪꯗꯕ꯭ꯔꯥ ꯕꯥꯔꯗ ꯊꯦꯡꯅꯕ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯕ ꯕ꯭ꯔꯤꯇꯤꯁ ꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯉꯛꯂꯨꯏ ꯍꯥꯏꯕ ꯈꯛꯇꯅꯤ ꯋꯤꯂꯤꯌꯝ ꯍꯟꯗꯦ ꯃꯍꯧꯁꯥ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯕꯅꯤ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯅꯛꯁꯤꯟꯕ ꯉꯝꯂꯨꯗꯕ ꯑꯗꯨ ꯕ꯭ꯔꯤꯇꯤꯁꯅꯤ ꯈꯪꯂꯛꯄ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯔꯣꯟꯕꯗꯨꯒꯤ ꯃꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯄꯅꯤ
ꯃꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯣ ꯅꯥꯟꯊꯔꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯪꯒꯤ ꯋꯥ ꯑꯃꯨꯛꯇꯪ ꯇꯥꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯐꯔꯦ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡ ꯈꯟꯗꯨꯅ ꯇꯧꯕ ꯇꯥꯕꯅꯤ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯨ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯅꯁꯥꯅ ꯈꯪꯅ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯩꯅ ꯅꯪꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯗ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯁꯅꯥ ꯏꯕꯦꯝꯃꯁꯨ ꯁꯥꯎꯅ ꯌꯦꯡꯍꯧꯏ ꯋꯥꯐꯝꯗꯨꯗ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯄꯅ ꯃꯥ ꯖꯦꯅꯦꯔꯦꯜ ꯁꯥꯍꯦꯕꯇ ꯁꯥꯎꯒꯠꯇꯨꯅ ꯄꯥꯎ ꯇꯝꯂꯨꯕꯁꯨ ꯌꯥꯔꯣꯏꯗꯕꯅ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯁꯛꯍꯧꯏ ꯃꯃꯤꯠ ꯈꯥꯅ ꯋꯤꯂꯤꯌꯝꯅ ꯊꯣꯡꯒꯥꯜ ꯌꯧꯈꯤꯕꯗꯨ ꯌꯦꯡꯉꯤ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯋꯤꯂꯤꯌꯝꯅ ꯒꯦꯠ ꯍꯦꯛ ꯌꯧꯕꯒ ꯃꯩꯔꯥꯕꯅ ꯆꯪꯉꯛꯄꯒ ꯃꯄꯥ ꯆꯞ ꯍꯦꯛ ꯁꯥꯏ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣꯗꯤ ꯈꯨꯗꯛꯇꯨꯗ ꯊꯕꯥꯛꯇ ꯆꯣꯡꯂꯝꯕ ꯃꯤꯍꯨꯜꯗꯣ ꯂꯋꯥꯏ ꯂꯦꯝꯐꯨ ꯌꯧꯈꯤ ꯋꯤꯂꯤꯌꯝꯗꯤ ꯊꯧꯋꯥꯁꯥꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯆꯪꯉꯛꯂꯦ ꯂꯩꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯞ ꯂꯦꯞꯂꯒ ꯃꯥꯕꯨ ꯇꯊꯛ ꯌꯦꯡꯂꯤꯕ ꯅꯨꯄꯤꯗꯨꯗ ꯈꯣꯡꯊꯥꯡ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯅꯤ ꯂꯦꯞꯂꯝꯕ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯧꯕ ꯐꯥꯎ ꯀꯧꯔꯝꯗ ꯃꯅꯨꯡꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯉꯛꯂꯦ ꯍꯧꯖꯤꯛꯇ ꯑꯣꯏꯈ꯭ꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯃꯩꯔꯥꯕ ꯂꯥꯛꯄꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯍꯣꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤꯕ ꯏꯕꯦꯝꯃ ꯁꯅꯥꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯄ꯭ꯔꯄꯞ ꯇꯥꯅꯔꯛꯏ ꯁꯥꯎꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝ ꯃꯥꯜꯂꯦ ꯀꯂꯥꯞ ꯑꯁꯥꯡꯕꯗꯣ ꯆꯧꯀꯥꯟ ꯀꯥꯜꯂꯒ ꯌꯥꯡ ꯆꯠꯈꯤ ꯀꯥꯗ ꯆꯪꯂꯒ ꯃꯍꯧꯁꯥꯒꯨꯝ ꯁꯣꯐꯥꯗꯨꯗ ꯐꯝꯗꯦ ꯀꯥ ꯑꯗꯨꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯇꯦꯔꯦꯁꯇꯨꯗ ꯊꯣꯛꯂꯒ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ ꯄꯣꯀꯦꯠꯇꯒꯤ ꯆꯨꯔꯨꯞ ꯃꯆꯦꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯐꯠ ꯆꯝꯈꯠꯂꯤ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯊꯦꯝꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯁꯅꯥ ꯏꯕꯦꯝꯃ ꯃꯊꯥ ꯍꯥꯏꯐꯦꯠ ꯁꯥꯏ ꯑꯗꯨꯕꯨ ꯑꯣꯏꯗ ꯄꯥꯗꯕꯁꯤꯃ ꯃꯥꯒꯤ ꯑꯔꯧꯕꯤ ꯁꯕꯖꯦꯛ ꯑꯣꯏꯕꯅ ꯑꯃꯨꯛꯁꯨ ꯂꯥꯏꯊꯣꯛꯏ ꯃꯥꯅ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯣ ꯎꯕꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯒ ꯆꯤꯝꯕꯥꯜꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯇꯥꯞ ꯁꯠꯇꯨꯅ ꯃꯨꯜꯂꯤ ꯆꯨꯔꯨꯞ ꯊꯛꯄ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯆꯨꯔꯨꯞ ꯊꯛꯄ ꯊꯤꯡꯖꯤꯜꯂꯦ ꯃꯩꯔꯥꯕ ꯐꯩꯔꯞ ꯌꯦꯡꯂꯝꯃꯤ ꯋꯥꯗꯤ ꯉꯥꯡꯗ ꯃꯆꯩ ꯑꯃꯃꯨꯛ puthok machinda thammi handamuksu nupiduna satlaga makhada thadei amuksu thawa sada ama loktholaga machinda amuk thammi handamukti makhutta pairiba churuk mapulduga chimbaldagi su yauna munlaga daladudagi laktana langthokre hawjakta nupado sauna leishilaga yenglei karino hepa yam sarise sibo hepa sabro churup thakpa yaroi haibabu hepa saba kobro nachinbalgi imumuri do churup thakpaini aduna ngasidai thakpa yararoi mugera ngogera aigi chimbalni nang wabi wa haibrane aina wadrati kanana wabi doiba nangi don sana angabi do laaga wahange sira mairabudo amuk sukhangi nginglei masaktu yam sawkre nupado pisumdu sulaisabi thana suksinkhre chatho nasaktu yiningde pangai hairini awoiba natte khangmana ibema sanado noklaga khara hina changsilai nangna yengdradi kanana yengdeba leidaine yengbinaba makhal makhal sayab machabu haibane sayab ki dar pareng ama nang yengnaba leiriduni khambaliro tawriduna nupidagi wahaidada yaningdaba saduni yenglei masaktu uraga kuina sawba sungam laktabana mairaba mamai tapna onthoktuna leikhre ani du ngahakti adumna laptak leini William gi masak ubada nupado yam sauning lure masana su khangdana nupisidagi lapthoklibadi mani adubu nupidubu pamubana mairaba to fom khangda ningsing khoisauna na lepi mana mamai leithoktuna leplingai jeraktuna sem saudana yorakpa ahingi atheng manong leigum irei kanba samudragi ipomgumna kansilaklaba ichelgi ipomda khang mangamdraba torbalna sret chakhaiduna kaibagum ihul sing asigumna bom kaigedaba ihul ama khodol oina tamagle nakanda lep hoba nupido tapna changsilaklaga makhut ani changna mairaba bu tungdagi konsilai mamito tapna usilaga sordo amuktang chingkhatlaga hontharamlaga itap tapna hairei papung unaba laklambani ba nangna pangsawbu sawi nupiduna konsilakpada wan thakraba mairabagi thamoyada isingna fana chaiduna so hagotlo haiba yakhidre murtigum tumin leptuna leiringe nupiduna makha tarai aibu thasai hairaga karigino yambungna so khambal chawba nupa oirisibo aina dui nupa dugo unaba yaroi haiba natro nangonda is yengune mana ngangise aina unase na gaubasi mangai yambungna duk yam pamdragadi hayengde unabidra loiredana
ꯄꯣꯠ ꯌꯣꯟꯕꯤꯒꯤ ꯋꯥꯁꯛꯇꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯀꯥꯏꯗꯅꯣꯝ ꯁꯛꯎꯔꯣ ꯃꯥꯒꯤ ꯋꯥꯖꯥꯎ ꯑꯃꯗꯤ ꯌꯥꯝ ꯀꯟꯇ꯭ꯔꯣꯂꯤꯡ ꯑꯣꯏꯕ ꯃꯑꯣꯡꯗꯨꯗ ꯁꯅꯥ ꯏꯕꯦꯝ ꯑꯗꯨ ꯊꯃꯣꯏꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯕꯅꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯗꯣꯂꯥꯟꯁꯤꯗ ꯏꯟꯊꯔꯒ ꯍꯦꯛ ꯍꯥꯠꯀꯅꯤ ꯉꯁꯤ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗ ꯇꯞꯅ ꯅꯣꯛꯂꯒ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯐꯅ ꯀꯨꯏꯅ ꯂꯩꯅꯩ ꯃꯩꯔꯥꯕꯁꯨ ꯃꯆꯤ ꯂꯦꯡꯗꯦ ꯑꯗꯨꯕꯨ ꯁꯣꯔꯗꯤ ꯇꯠꯇꯅ ꯍꯣꯟꯗꯣꯛꯏ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯂꯒ ꯄꯣꯀꯦꯠ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯨꯝꯂꯝꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯅꯥꯝꯃ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯈ꯭ꯋꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ ꯈꯨꯠꯁꯥ ꯑꯗꯨꯅ ꯄꯥꯏꯔꯛꯄꯗ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯐꯪꯗ꯭ꯔꯤꯕ ꯏꯍꯨꯜ ꯃꯥꯒꯤ ꯑꯣꯏꯕ ꯀꯅꯥ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯤꯅꯨꯡꯁꯤꯒꯤ ꯃꯅꯤꯜ ꯑꯃ ꯃꯩꯔꯥꯕꯒꯤ ꯃꯐꯝꯗꯒꯤ ꯐꯪꯂꯤꯕꯗꯣ ꯃꯥ ꯄꯥꯝꯗꯦ ꯏꯍꯨꯜ ꯑꯗꯨꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯣ ꯏꯇꯞ ꯇꯞꯅ ꯀꯧꯔꯛꯏ ꯁꯅꯥ ꯑꯃꯨꯛꯁꯨ ꯊꯃꯣꯏꯗ ꯄꯥꯜꯂꯤ ꯃꯥꯏꯊꯣꯡ ꯄꯨꯕꯤꯗꯣ ꯉꯁꯤꯗꯤ ꯅꯨꯡꯄꯥꯜ ꯑꯅꯤꯃꯛꯀꯤ ꯈꯣꯟꯖꯦꯜꯅ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯌꯨ ꯋꯥꯍꯩꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯃꯗꯨ ꯈꯪꯕꯅ ꯃꯩꯔꯥꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯣ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯆꯥ ꯀꯥꯏꯅꯔꯕ ꯃꯃꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕ ꯅꯨꯄꯤꯁꯤꯡ ꯃꯆꯥ ꯀꯥꯏꯅꯔꯕ ꯃꯃꯥꯁꯤꯡ ꯑꯗꯨꯅ ꯇꯥꯕ ꯄꯤꯔꯥꯡꯒꯤ ꯂꯃꯟ ꯑꯗꯣ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯉꯥꯏꯌꯨ ꯋꯤꯂꯤꯌꯝꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯀꯅꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛ ꯅꯪꯒꯤ ꯃꯤꯍꯨꯜꯁꯨ ꯆꯣꯡꯒꯅꯨ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯔꯒ ꯑꯩꯅ ꯅꯅꯥꯛꯇ ꯏꯅꯤꯡꯇꯝꯅ ꯆꯪꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯋꯥꯈꯜ ꯍꯣꯡꯗꯅ ꯑꯩꯕꯨ ꯉꯥꯏꯌꯨ ꯁꯅꯥ ꯏꯕꯦꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯎꯗ꯭ꯔꯕꯁꯨ ꯃꯁꯥꯗ ꯐꯥꯎꯕꯅ ꯃꯩꯔꯥꯕ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯁꯨ ꯍꯪꯂꯛꯀꯅꯨ ꯃꯗꯨ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯁꯅꯥ ꯅꯪ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯅꯤ ꯊꯥꯖꯗꯦ ꯑꯩꯕꯨ ꯅꯪ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯟꯒꯅꯨ ꯍꯨꯟꯗꯣꯛꯄꯤꯕ ꯅꯥꯊꯩꯗꯨꯅ ꯇꯠꯊꯝꯕꯤꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯒꯤꯒꯨꯝ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯔꯦ ꯃꯤꯀꯨꯞꯁꯤꯗ ꯃꯍꯥꯛ ꯍꯔꯥꯎꯒꯗ꯭ꯔꯥ ꯍꯔꯥꯎꯔꯕꯗꯤ ꯃꯍꯥꯛꯁꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯈꯪꯕꯅ ꯋꯥꯍꯩꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗ꯭ꯔꯦ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯄꯥꯗꯣ ꯋꯥꯍꯪ ꯑꯔꯨꯕ ꯈꯪꯗꯕꯤ ꯄꯥꯎꯈꯨꯝ ꯑꯔꯨꯕ ꯄꯤꯕ ꯍꯩꯇꯕꯤꯅꯤ ꯈꯟꯗꯨꯅ ꯇꯞꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕ ꯃꯈꯜ ꯌꯥꯝꯃꯤ ꯅꯪꯁꯦ ꯑꯩꯅ ꯃꯔꯨꯞꯀꯨꯝ ꯅꯨꯡꯁꯤ ꯏꯄꯤꯛ ꯄꯤꯛꯄ ꯑꯉꯥꯡꯒꯨꯝ ꯅꯨꯡꯁꯤꯗꯨꯅ ꯇꯊꯤ ꯇꯊꯤ ꯆꯤꯟ ꯈꯨꯝꯗꯨꯅꯁꯨ ꯈꯠꯅꯅꯤꯡꯉꯤ ꯏꯆꯦꯜ ꯅꯨꯄꯤꯒꯨꯝ ꯅꯨꯡꯁꯤꯔꯛꯄꯁꯨ ꯌꯥꯎꯏ ꯏꯆꯦꯝꯁꯤꯒꯨꯝ ꯑꯀꯤꯕ ꯑꯃ ꯌꯥꯎꯅ ꯅꯨꯡꯁꯤꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯁꯅꯥ ꯏꯕꯦꯝ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯃꯈꯥꯁꯨ ꯍꯥꯏꯌꯨꯗꯅ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯃꯃꯤꯠꯇꯨ ꯌꯦꯡꯊꯣꯔꯛꯏ ꯅꯨꯄꯤꯗꯨꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕꯗ ꯎꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯤꯠ ꯆꯥꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯆꯨꯝꯗ꯭ꯔꯤꯡꯅ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯜꯂꯤ ꯋꯥꯈꯜꯗ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯟꯗꯨꯅꯇ ꯂꯩꯔꯤ ꯆꯤꯝꯕꯥꯜ ꯌꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯤꯅ ꯍꯦꯛꯇ ꯌꯦꯠꯄ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯀꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯉꯁꯤꯁꯨ ꯑꯃꯨꯛ ꯌꯦꯠꯂꯔꯦ ꯀꯅꯥ ꯅꯠꯇꯦ ꯁꯦꯅꯨꯅꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯃꯈꯥꯗ ꯌꯥꯝꯕꯨꯡ ꯎꯅꯕ ꯃꯤ ꯂꯥꯛꯍꯧꯏ ꯁꯅꯥ ꯏꯕꯦꯝꯃ ꯀꯣꯜꯂꯝꯕꯗꯣ ꯇꯞꯅ ꯊꯥꯗꯣꯛꯏ ꯅꯨꯄꯥꯗꯨꯁꯨ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯈꯨꯠꯇꯣ ꯊꯥꯗꯣꯛꯅꯤꯡꯗ ꯇꯞꯅ ꯊꯥꯗꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯁꯦꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯁꯦꯅꯨ ꯂꯦꯝꯕꯤ ꯃꯀꯣꯛꯇꯣ ꯇꯞꯅ ꯅꯣꯝꯂꯒ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯀꯧꯁꯤꯜꯂꯤ ꯉꯁꯤꯁꯨ ꯇꯍꯥ ꯀꯨꯝꯊꯔꯛꯂꯦ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯃꯥꯕꯨ ꯎꯅꯕ ꯃꯤ ꯂꯥꯛꯄꯁꯦ ꯃꯩꯔꯥꯕ ꯇꯧꯐꯝ ꯈꯪꯗꯦ ꯉꯁꯤꯁꯨ ꯀꯔꯤ ꯄꯥꯎ ꯄꯨꯔꯛꯂꯕꯅꯣ ꯍꯥꯏꯕꯒꯤ ꯂꯥꯡꯇꯛꯅꯅ ꯇꯍꯥ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯦꯌꯔ ꯀꯦꯁꯇꯨ ꯀꯨꯝꯊꯔꯛꯂꯦ ꯁꯨꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯝꯃꯤ ꯃꯩꯔꯥꯕ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ ꯀꯩ ꯂꯩꯔꯦ ꯁꯛꯍꯦꯟꯕ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯏ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯌꯥꯝꯕꯨꯡ ꯑꯩꯗꯤ ꯃꯣꯔꯥꯝꯕꯅ ꯌꯥꯝꯕꯨꯡꯗ ꯄꯥꯎ ꯑꯊꯨꯕ ꯑꯃ ꯄꯤꯔꯨꯆꯣꯅ ꯂꯥꯛꯄꯅꯤ ꯃꯩꯔꯥꯕ ꯅꯥꯒꯦꯠ ꯌꯦꯡꯂꯒ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯄꯥꯎ ꯄꯨꯔꯛꯄꯅꯤ ꯍꯥꯏ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯗꯦ ꯉꯁꯤꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯅꯤ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤ ꯁꯥꯌꯦꯞ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯔꯣꯠꯄ ꯅꯨꯄꯤꯗꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯄꯨꯜꯂꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯇꯝ ꯆꯥꯅꯗꯗꯨꯅ ꯈꯪꯗꯕꯅꯤ ꯉꯁꯤꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯐꯥꯕꯒꯤ ꯇꯥꯟꯖꯥ ꯂꯩꯔꯦ ꯃꯁꯤꯗ ꯌꯥꯝꯕꯨꯡꯒꯤ ꯃꯣꯠ ꯍꯪꯕ ꯂꯥꯛꯆꯕꯅꯤ ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯦ ꯐꯅ ꯀꯨꯏꯅ ꯋꯥꯈꯜ ꯈꯜꯂꯝꯂꯒ ꯍꯥꯏꯔꯛꯏ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯅꯨꯄꯥꯗꯣ ꯍꯥꯏꯐꯦꯠ ꯈꯟꯖꯥꯅꯩ
ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯃꯈꯥ ꯇꯥꯏ ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤꯕ ꯃꯔꯨꯞꯁꯤꯡ ꯌꯥꯝꯕꯨꯡ ꯀꯥꯎꯗꯦ ꯁꯛꯍꯦꯟ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩ ꯄꯣꯏꯔꯩꯕꯨꯅ ꯍꯦꯟꯅꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯃꯔꯨꯑꯣꯏꯕ ꯀꯅꯥ ꯑꯃ ꯃꯥꯡꯕꯒꯤ ꯆꯩꯅꯥ ꯑꯗꯣ ꯁꯥꯍꯦꯕꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯅꯨꯄꯤꯗꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯑꯔꯣꯟꯕ ꯑꯣꯏꯁꯅꯨ ꯑꯐꯣꯡꯕ ꯑꯣꯏꯁꯅꯨ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯄꯥꯝꯗꯦ ꯁꯣꯏꯕ ꯌꯥꯗꯕ ꯌꯥꯊꯪꯒꯨꯝ ꯋꯥꯍꯩꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯀꯣꯛꯇ ꯍꯥꯞꯆꯤꯟꯈꯤ ꯃꯥꯒꯤ ꯀꯥ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯂꯥꯞꯅ ꯌꯦꯡꯊꯔꯛꯏ ꯏꯕꯦꯝꯃ ꯁꯅꯥ ꯂꯩꯔꯤꯕꯗꯨ ꯂꯥꯞꯅꯕꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯈꯪꯗꯕꯗꯨꯅ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯕꯒꯤ ꯁꯨꯛꯆꯤꯜꯂꯒ ꯌꯦꯡꯉꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯦꯅꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯂꯒ ꯇꯦꯕꯜꯗ ꯊꯝꯃꯤ ꯁꯅꯥ ꯏꯕꯦꯝꯃ ꯅꯤꯡꯊꯦꯝꯒꯤ ꯏꯁꯤꯡꯗꯨ ꯂꯩꯖꯔꯦ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕꯅ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯇꯨꯝꯃꯝꯗꯥꯏꯁꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯛꯏ ꯍꯥꯏꯕ ꯆꯤꯟꯐꯥ ꯄꯨꯔꯕ ꯁꯅꯥ ꯏꯕꯦꯝꯃꯅꯤ ꯇꯦꯛ ꯇꯦꯛ ꯆꯠꯂꯤꯕ ꯐꯛꯂꯥꯡ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯝꯃꯤ ꯇꯞꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥꯗꯨꯅ ꯊꯛꯀꯗꯕ ꯏꯁꯤꯡ ꯑꯗꯣ ꯁꯦꯅꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯨꯒꯥꯏꯗꯨꯅ ꯄꯨꯔꯛꯄ ꯃꯀꯨꯝ ꯇꯥꯔꯕ ꯍꯤꯗꯥꯛꯇꯣ ꯏꯁꯤꯡꯗꯨꯗ ꯁ꯭ꯇ꯭ꯔꯣ ꯍꯩꯖꯤꯟꯈ꯭ꯔꯦ ꯂꯥꯜ ꯂꯥꯛꯂ ꯐꯥꯎꯕ ꯇꯥꯗꯕ ꯃꯈꯩ ꯇꯨꯝꯊꯈꯤꯅꯕ ꯒꯨꯂꯤꯗꯣ ꯆꯥꯃꯁ ꯑꯃꯅ ꯇꯨꯝꯅꯕ ꯑꯣꯠꯂꯤ ꯑꯣꯠꯅ ꯑꯣꯠꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯪ ꯌꯥꯎꯔꯅꯨ ꯁꯦꯅꯨ ꯑꯩ ꯏꯊꯟꯇ ꯆꯠꯀꯦ